ꯍꯦꯜꯂꯣ ꯃꯌꯥꯝ ꯉꯁꯤꯁꯦ ꯑꯩꯈꯣꯏꯒꯤ ꯃꯥꯃꯣꯒꯤ ꯏꯄꯥꯝ ꯆꯠꯂꯨꯕꯗ ꯃꯥꯃꯣ ꯌꯨꯝ ꯊꯪꯅꯕꯀꯣ ꯏꯄꯥꯝꯒꯤ ꯌꯨꯝ ꯊꯪꯅꯕ ꯃꯥꯃꯣꯍꯣꯏꯗ ꯉꯁꯤꯁꯦ ꯃꯣꯏ ꯌꯦꯟ ꯊꯣꯡꯕꯅ ꯆꯥꯛꯀꯧꯔꯤꯅꯦꯕꯀꯣ ꯃꯣꯏ ꯅꯤꯉꯣꯜꯁꯤꯡꯁꯨ ꯂꯥꯛꯏ ꯃꯇꯝ ꯀꯨꯏꯔꯕꯩ ꯃꯇꯨꯡꯗ ꯑꯗꯣ ꯑꯉꯥꯡꯁꯤꯡꯁꯤꯁꯨ ꯆꯥꯎꯔꯒ ꯑꯣꯏꯅ ꯎꯅꯔꯦꯕꯀꯣ ꯑꯗꯣ ꯃꯦꯃꯣꯔꯤ ꯑꯣꯏꯅꯕ ꯑꯩꯅ ꯁꯨꯝ ꯚꯤꯗꯤꯑꯣꯁꯦ ꯇꯨꯃꯤꯟꯅ ꯀꯥꯞꯄꯅꯦꯕꯀꯣ ꯑꯉꯥꯡꯁꯤꯡꯁꯦ ꯈꯪꯗ꯭ꯔꯤꯉꯩꯗ ꯍꯥꯏꯗꯤ ꯑꯉꯥꯡꯁꯤꯡꯁꯦ ꯎꯔꯗꯤ ꯏꯀꯥꯏꯔꯅꯦꯅ ꯑꯗꯣ ꯃꯦꯃꯣꯔꯤ ꯑꯣꯏꯅꯕꯅꯦ ꯃꯌꯥꯝ ꯌꯦꯡꯃꯤꯟꯅꯔꯁꯤꯀꯣ ꯌꯨꯝꯗꯥꯅ ꯁꯣꯔꯤꯌꯥ ꯊꯥꯡꯈꯔꯦ ꯁꯣꯔꯤꯌꯥ ꯆꯤꯡꯈꯔꯦ ꯁꯣꯔꯤꯌꯥ ꯄꯨꯁꯟꯈ꯭ꯔꯕ ꯍꯪꯉꯦꯅꯦ ꯆꯥꯛ ꯁꯣꯔꯤꯌꯥ ꯊꯥꯡꯈꯔꯦ ꯑꯩꯈꯣꯏ ꯃꯥꯏꯁꯤꯅ ꯆꯥꯛ ꯉꯥꯏꯕꯗ ꯋꯥꯔꯛꯑꯦ ꯑꯝꯇ ꯍꯥꯏꯔꯛꯎ ꯗꯥꯏꯂꯣꯛ ꯈꯔ ꯑꯝꯇ ꯍꯥꯏꯗꯔꯧꯅ ꯇꯥꯍꯟꯕ ꯑꯗꯣ ꯈꯣꯏꯗꯧ ꯁꯥꯒꯠꯇꯅ ꯅꯪ ꯖꯦꯟ ꯊꯣꯡꯉ ꯄꯤꯖꯔꯤꯅꯦ ꯃꯌꯥꯝꯁꯦ ꯖꯦꯟ ꯄꯤꯖꯔꯤ ꯃꯤꯁꯦ ꯁꯅꯥ ꯃꯃꯟ ꯇꯥꯎ ꯌꯥꯗꯦ ꯑꯁꯥꯃꯟ ꯇꯥꯎ ꯍꯥꯏꯌꯦꯅ ꯑꯉꯥꯡꯁꯤꯡꯁꯦ ꯖꯦꯟ ꯊꯣꯡꯉ ꯄꯤꯖꯔꯦ ꯆꯦ ꯑꯩꯈꯣꯏ ꯀꯣꯇꯣ ꯂꯩꯔꯦ ꯁꯤꯗ ꯕꯣꯏꯁꯥꯂꯤ ꯍꯣꯏ ꯂꯩꯁꯥꯕꯤꯁꯤꯡꯁꯦ ꯏꯀꯥꯏꯌꯦ ꯂꯣꯏꯅ ꯅꯝꯕꯤꯔꯔꯣꯏꯒꯦ ꯑꯗꯨꯅꯦ ꯈꯪꯉꯣꯏ ꯆꯨꯝꯃꯤ ꯁꯦ ꯂꯩꯁꯥꯕꯤꯁꯦ ꯅꯪꯒꯤꯁꯦ ꯑꯩꯈꯣꯏꯗꯣ ꯆꯥꯄꯨꯇꯨꯒꯤ ꯃꯆꯥꯅꯨꯄꯤ ꯍꯟꯖꯦꯡ ꯉꯧꯁꯦ ꯁꯤꯒ ꯗꯣ ꯑꯇꯣꯝꯕꯤꯁꯦ ꯂꯩꯔꯦ ꯑꯇꯣꯝꯕꯤꯁꯦ ꯉꯧꯁꯦꯒꯦ ꯃꯃꯤꯡꯒ ꯈꯪꯗꯦ ꯅꯣꯟꯊꯈ꯭ꯔꯦ ꯑꯩꯈꯣꯏꯗꯣ ꯆꯥꯄꯨꯇꯨ ꯐꯖꯩ ꯐꯖꯔꯅꯤ ꯃꯌꯥꯡ ꯃꯥꯜꯂꯤꯉꯩ ꯁꯤꯒ ꯅꯝꯕꯤꯗ꯭ꯔꯦ ꯅꯪꯗꯨꯅ ꯁꯤꯗꯦ ꯈꯣꯡꯗ ꯎꯜꯂꯨ ꯍꯥꯏꯅꯦ ꯑꯣꯏ ꯃꯥ ꯑꯩꯈꯣꯏ ꯅꯣꯡꯗꯝꯕ ꯕꯣꯗꯤ ꯀꯩꯅꯣꯁꯦ ꯎꯅꯦ ꯃꯥꯏ ꯕꯣꯗꯤꯁꯦ ꯐꯨꯟꯗ꯭ꯔꯥ ꯅꯣꯡꯗꯝꯕ ꯍꯥꯎꯕ꯭ꯔꯥ 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 ꯍꯥꯎꯔꯦ ꯍꯥꯏꯔꯣ ꯑꯁꯤ ꯑꯩꯈꯣই ꯃꯥꯃꯣꯅ ꯃꯌꯥꯝꯁꯦ ꯕꯟꯗ꯭ꯔꯥ ꯄꯤꯖꯔꯤ ꯂꯩꯁꯥꯕꯤꯁꯤꯡꯁꯦ ꯍꯨꯔꯥꯟ ꯍꯨꯔꯥꯟ ꯀꯥꯞꯄꯤꯃꯤꯅ ꯑꯗꯣ ꯑꯩꯈꯣꯏ ꯂꯩꯁꯥꯕꯤꯁꯤꯗꯤ ꯖꯥꯏ ꯀꯥꯞꯄ ꯑꯩꯈꯣꯏꯗꯣ ꯆꯥꯄꯨꯇꯨꯒꯤ ꯃꯆꯥꯅꯨꯄꯤ ꯑꯍꯟꯅꯤ ꯃꯣꯏ ꯃꯇꯝ ꯀꯨꯏꯔꯕ ꯃꯇꯨꯡꯗ ꯂꯥꯛꯏꯅꯤ ꯑꯗꯨꯅ ꯃꯥꯏꯖꯤꯠꯅ ꯖꯦꯟ ꯊꯣꯡꯉ ꯄꯤꯖꯔꯤ ꯃꯥꯏꯖꯤꯠꯀꯤ ꯃꯆꯥꯅꯨꯄꯤ ꯑꯍꯟ ꯂꯣꯠꯈ꯭ꯔꯦ ꯑꯩꯈꯣꯏ ꯃꯥꯃꯣ ꯊꯣꯏꯅ ꯂꯩꯔꯦ ꯍꯥꯏ ꯇꯧꯔꯣ ꯍꯤꯞꯅ ꯃꯣꯏꯁꯦ ꯃꯈꯣꯡ ꯇꯦꯛꯇꯅ ꯌꯥꯝ ꯋꯥꯅ ꯍꯧꯖꯤꯛ ꯑꯃꯨꯛ ꯇꯥ ꯂꯩꯔꯤ ꯍꯧꯒꯠꯂꯛꯄꯇ ꯉꯥꯏꯔꯤ ꯑꯩꯈꯣꯏꯗꯣ ꯆꯥꯄꯨꯇꯨ ꯃꯅꯤꯡꯗꯩ ꯐꯣꯇꯣ ꯀꯥꯞꯆꯔꯤ ꯃꯃꯥꯡꯗ ꯍꯜꯂꯛꯀꯅꯣ ꯍꯥꯏ ꯃꯥꯏ ꯃꯁꯛꯁꯦ ꯑꯩꯈꯣꯏꯅ ꯕꯦꯝꯆꯥꯒꯤ ꯗꯥꯏꯂꯣꯛ ꯐꯖ ꯐꯖꯕꯁꯨ ꯂꯩꯕꯅꯤꯅꯦ ꯕꯦꯝꯆꯥꯒꯤ ꯗꯥꯛꯇꯔ ꯕꯥꯕꯨ ꯂꯥꯛꯑꯦ ꯃꯩ ꯀꯔꯝ ꯁꯛ ꯀꯥꯞꯄꯤꯅꯣ ꯑꯩꯈꯣꯏ ꯌꯦꯡꯉꯨ ꯆꯦ ꯁꯅꯥꯕꯤꯅ ꯃꯆꯥꯅꯨꯄꯥ ꯆꯥꯛ ꯀꯟꯅ ꯇꯣꯜꯂꯤ ꯏꯟꯗꯣꯔꯤ ꯅꯤꯅꯦ ꯎꯃꯤꯂꯥꯅ ꯁꯦꯕꯥ ꯇꯧꯔꯤ ꯅꯦ ꯎꯃꯤꯂꯥ ꯌꯦꯡꯉꯣꯂꯣ ꯂꯣꯏꯔꯦ ꯁꯤ ꯃꯌꯥꯝꯒꯤ ꯁꯦꯕꯥ ꯇꯧꯕꯗ ꯃꯇꯩ ꯃꯅꯥꯎꯅ ꯆꯥ ꯂꯣꯏꯔ ꯆꯠꯈ꯭ꯔꯣ ꯍꯥꯏꯅ ꯁꯦ ꯍꯤꯟꯖꯥꯡ ꯁꯣꯔꯤꯌꯥꯁꯦ ꯄꯤꯛ ꯊꯜꯂꯝꯃꯤꯅꯤ ꯃꯥꯡꯈꯔꯦ ꯂꯣꯏ ꯊꯅꯝꯃꯤꯅꯤ ꯁꯦ ꯅꯦ ꯎꯃꯤꯂꯥꯅ ꯁꯦꯕꯥ ꯇꯧꯔꯤꯃꯤ ꯆꯦ ꯆꯥꯛ ꯆꯥꯔꯤ ꯀꯨꯆꯨꯅꯨ ꯅꯪ ꯁꯣꯐꯥꯁꯦ ꯐꯝꯕ ꯆꯥꯔꯒꯦꯔꯣ